Chahi khudingi November 15 Nupibu ot neiba thingnaba malemgi numit haina pangthoi aduga numit astegi horaga numit 13 ni chupna International Campaign on Violence Against Women haina pangthok dei kumza lising machamapan humpugi November 15 da Dominican Republic ki matamdugi suknam lengak mapu Rafael Trujillo na sinba loktu naba card extend amada subnam lengak lushinnaba ihau tokhibi Mirabel nupi machil mana ahumbu hatki makoi ahum halubagi thokdok adudagi miyam harotuna Trujillo gi sunam lengak lushinki makoi ahum lekidabagi kongomdraba thokdok adubu ningsingduna United Nations General Assembly na malemgi numit asi November 15 da pangthoknaba lepnaki thorum asi pangthokpagi maruiba pandamdi mahausana mapangal sona semlakpi nupi singbu tuhatpiba namja namthek nabiba amadi hatokpiba na chingba thokdok kaya marum lepna thorokliba asi thingduna Nupibu ningtamba pinaba amasung makoibu awangwa thakta pukhatnanaba miyam punna wakhal taminabani Unite Invest to Prevent Violence Against Women and Girls haibasina kumsigi numit asigi nungi wakhalon UN gi matung ina malengi oina nupi million ani degina manga fawba chehi kudingi oktabi oihanba yauna tongan ba lamsingda namduna season Africa amasung malengi mayai thangba sarukta leiba kharada nupi macha million 13 gi mathakta hojiksu miyot minai nangli ngasigi malem sida nupi ahum kudingi amadi phubiba nupana namduna loinabiba natraga makhoigi apamba ge mayokta thabak tobibagi awaba kaya mayoknari Europe ki nupi singi chada tarani thoidegi tara manga phawbana numit khudingi yunggi miyot minegi chetheng nangli kha Africa da pungtaru khudingi nupi amamam maga naknaba partner na hatli France da chehi amakhakta da nupi chama nifutaruk makhoigi partner sing na hatki masina taklibadi numit humni khudingi lebak tu da nupi amamam hatli haibani malem pumbada chehi taratruk makhagi nupi masa sing da chada yankhai yongna sexual assault tobi ngasige malem sida hinglibi nupi macha amasung nupi million chama kunthra rom henbadi nupi gi finungi hakchang kakthatpi malem pumbagi nupi macha chada humphudi nauringai chehi 19 sudingai da luhongbi chawkhatle hairiba US ta phawba nupi da hanthana yengbiri haibagi wakat leiri miyoibigi khusemna namduna marai bakthiba ohellibi nupi sing kanba haibasi mirol sigi tangai phadraba thokdang oirakpadigi miyam punna wakhal taminana bagi damakta numit asi akhanana pangthorakpani leba sigi konung delhi makta da phamlanba amasung molestation gi thodok sing haukiba chehi singa changdamna bada hantarakpa thengnadri nupi angang da laknaba nupi phaba mapureba amasung nupa mayunggi miyoina maubu ot neiba amasung awun pokambari lenana sibagi thodok sing loinana awun pot thingbaga mari lenaba casing thoina hantarakpa udri oirekliba phibam asida Supreme Court ki Justice ahum GS Singhvi Chief Kriti Singh amasung Nagapan gi bench atuda yaukhiba Justice Singhvi na Additional Solicitor General da Nupi Singh saphaba oidre achenba bus manung da phawba Nupibu ot neibire haibaga loinana haukiba chei khar asida miyamna karigi damakta lengak singda thazaba mangbadegi lambi da thoroktuna yaningdaba phungdorok libano haina hangki Manipur da su haukiba chei khar da nupi sing da chathaba makal kyagi awat anegi thodok sing lepna thokli thodok sing asige manunda chehi nauriba nupi macha sing yauna nupi oibi singbu famlanba hatopiba yum palabi nupi singbu nupa mayumna otpi neibibana chingba yauri masina takpadi mapangan kanba singna asonba singi mathakta leiba khunaida yadaba thabak thong sing maningtamna chathaba hengalakle amashung asiguma thong sing asibu khunai asina laksin bangamdre haibani UN ki ware matungina India lengakna leibak sigi nupi singbu ngak senaba lokaya semlabasu nupibu ngak senba amadi makhogi mayokta thabak tobu singbu mawong chumna chairak pi bangamdre leibak sigi judiciary ki kokton da leriba Supreme Court na fast track court lingduna phamlanbegi case khudingmaki hearing numit khudingi pangthoktuna madugi wayel tha ani ke manungda phangan gadabani haizarabasu apex court ki pokta asi thabak da onthokpa leitri hogi ba chehi khara asida Manipur da phamlanbegi case ani hum khakra tuna loishinkiba natana case ayambadi wayel pinanaba honabada chehi tara hena changli chehi yamlaba case kaya hojisu court charge sheet thagatna leiri masigi mathakta maraleba singbu matam chana cherak piba ngamdana leiriba wayel kanglon amadi police ki thongda thajaba ngamdabadagi court laktaba nupi gi case kaya leiri masina aranba tawbu singi thabakta nakoinana sogotli amadi crime hena tholangnabagi maram oiriba phibam asina taklibadi lamdam sigi nupi oibi sing yumdagi
ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯈꯣꯏꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛꯄꯁꯤꯡ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯣꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯈꯜꯗꯁꯨ ꯄꯨꯂꯤꯁꯇ ꯋꯥꯈꯜꯂꯨꯔꯒ ꯊꯣꯏꯅ ꯀꯥꯟꯅꯔꯣꯏ ꯀꯣꯔꯠꯇꯁꯨ ꯃꯇꯝ ꯁꯥꯡꯅ ꯆꯪꯒꯅꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯂꯨꯔꯒ ꯈꯨꯟꯅꯥꯏꯗ ꯃꯍꯥꯛ ꯑꯃꯁꯨꯡ ꯏꯃꯨꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯅꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯉꯥꯏꯐꯗ꯭ꯔꯤꯕꯁꯤ ꯅꯨꯄꯤꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯑꯋꯣꯠ ꯑꯅꯩ ꯇꯧꯕꯁꯤꯡꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯌꯦꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕꯅꯤ ꯆꯥꯎꯈꯠꯄ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯥꯡ ꯂꯩ ꯊꯧꯗꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯑꯋꯣꯠ ꯑꯅꯩꯒꯤ ꯀꯣꯡꯒꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯑꯇꯩ ꯍꯛ ꯀꯌꯥ ꯄꯤꯕ ꯆꯪꯏ ꯃꯁꯤꯗ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯆꯥꯅꯨꯄꯥꯒ ꯃꯥꯟꯅꯅ ꯅꯤꯡꯇꯝꯕ ꯑꯃꯗꯤ ꯃꯥꯟꯅꯕ ꯆꯥꯛꯊꯨꯡ ꯄꯤꯕ ꯉꯝꯂꯕꯗꯤ ꯈꯨꯟꯅꯥꯏꯗ ꯅꯨꯄꯤꯕꯨ ꯅꯤꯡꯇꯝꯍꯟꯕꯒꯤ ꯏꯍꯧꯗ ꯑꯆꯧꯕ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯕ ꯍꯧꯔꯦ ꯍꯥꯏꯕ ꯌꯥꯏ